LAIOIKHRABA ATHOUBA SINGI PHIDAM MADU KHUDUNG INDUNA LAMDAM ASIGI APUNBA Shaktam Da Shingnarakliba Shing Mayokta Amatta Oina Punna Lepminnaba Mathou Tai HAINA LALHOULUP AMAGI HANNAGI Chairman SANAYAIMA PHONGDORAKLI Wafam ase YWO amade Patriots Day Observation Committee Manipuri Sinduna Pangthokpa Patriots Day gi Thorum ka mari leinana Yaskul Jamasthan laiba Birtakan Zet ke yata famoiriba Hijam Yaijam Pata Hikaleka Tambalak pada Paumi Singa Unaba Amata RK Sanayaimana Phongdokhibane Patriots Day gi Thorum madugi sarukaba oina Singjamai Thokchom Lekaida Laiba Youth Welfare Organization YWO dagi Miyamgi Khongchat aba Yaskul Jamasthan laiba Birtakan Zet ke yata fam oiriba Hijam Yaijam Patamna ATHOUBA ASIGI mafamda Hikaleka Tambalakhe Thauramadu RK Sanayaimana Luchingduna Birtakan Zet ke mafamda Hikaleka Tamkhe Loinana Thangta gi Sanaroi Singna ATHOUBA ASIGI mafamda Salute Pikhe Hikaleka Tambalakba aduda Paumi Singa Unaba amada RK Sanayaimana Hai Kumjali Singamaga Chanipal Marifutara Mathwegi Anglo Manipur Warda Manipurna Maithidaba Matungta Lebaga Sigi Luchingba Ani ase Fasi Tawduna Hatkiba Adubu Ningsingduna Pan Manipur Youth League na ATHOUBA Singi Ningsing Thauramase Kumjali Singamaga Chamapal Humphuma Pandagi Pangthoktuna Lakpane 13 August ase Manipurgi Puwarida Khwaidagi Chawba Wahanthok Laiba Thodok Singi Manungda amane Kumjali Singamaga Chanipal Marifutara Mathwegi Anglo Manipur War aduda Manipurna Maithirabaso Lamdam asigi miyamda laikhiba Leibak Ningbagi Wakhal adude Maithiba piba ngamkhide ngasisu Maraibak Ningbagi Wakhalon aduna mang tharaga Haujik Lamdam asida oiriba fibam asida naha kayana Maraibak kanaba chongthorakpa ure Masi Manipurgi Puwarida Matam Pumbada Laihouragadaba Thodokne 13 August ki Ningsing Thauramase ngaside state ke thakta amade lekai da paktamnana pangthoknarakpa ase afaba khongthakne lamdam asigi puwari ngak senduna puwari gi achamba wahanthok piba thauram sing pangthokpa yamnamak mathou tai ngasi mak lamdam asida thengnariba lebaki luraba tanpham asida maraiba ki ningkha tamnabagi damak thawaina pontha pikhraba aikhoigi ATHOUBA singi PHIDAM ningsingba yamnamak tangai phade LAMDAM ASIGI Apunbagi Shaktam Da Shingnarakliba Shing Mayokta Leibak Ningbagi Wakhalon ga loinana Amatta Oina Punna Lepminnaba Mathou Tai HAINA mahakna makhatakhe British na conquer tobong kidaba akhoi Manipur masa singi Leipak Ningbagi Wakhalon amun Leipak kidamak ningkha tamagi damak thawai kathopang ambagi wakhalon adi makoina maithiba piba ngamkide Madu Matung Tarak Pada, Pan Manipur Youth League na 1969 dagi ano iho sagatana koi matam dugi mirol singda na haur mirol singda Leipak Ningbagi Wakhalon Sandorkiba do madu na ngasi phaw satarak pasina ngasi de Leipak kanni purup kanni ani songthorkiba na mayamama handaki oire film sidasu akoi uri mase matam pumbada lisang sitna Manipur history da lehoraga da badom ba Liang jana lehoragadaba adumba history oiba thodokni na main haningi ngasi mak thengnariba adumba akoi Manipur na mayoknariba yamna aruba tanfam asida amuke na akoi 1891 da thawai khatkiba adumba akoi Leipak Ningbai pai pu mayam ado makoi PHIDAM do ningsingba mathou tai ngasi Manipur gi Apunbagi Shaktam da Manipur thogaina Shingnaraga Manipur thogaina changsilaiba mayam singase masi Manipur masa punmakna Manipur masa khudingmakna masi wakhal taminaraga Leipak Ningbagi wakhalon firep aduga loinana Lepminnaba Mathou Tai habase ai sa sinang si pawjal pizana Hijam Yaijam Pata Laiba Pata Hikaleka Tamlaba Matung Singjamai Thokchom Lekai da Laiba Youth Welfare Organization ke Community Hall da Patriots Day gi Thauram Pangthokhe Thauramadu da LALHOULUP AMAGI HANNAGI Chairman RK Sanayaima Senior Citizens Forum gi President Thokchom Ibo Pisak Sahitya Academy Awardee Thokchom Ibo Hanpe YWO gi Advisor RK Dilip United Club Ya School gi President Chandam Surjet CYLC gi President Konjengbam Chingakham United Club ke Vice President Chingakham Jamuna amade IBSA Yumnap Lekai ge President Laimapokpam Chawbana Mathangsina Chief Guest President amade Guest of Honor Oina Sarukyakhe Loinana Thoramadu da Social Scientist Dr. LAIOIKHRABA amade Kabui Samiti Manipur ge President Resource Person Oina Sarukyakhe